ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯄꯨꯟꯁꯤꯁꯤꯗꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯊꯤꯕꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤꯕꯗꯣ ꯁꯤꯁꯤꯒꯤ ꯋꯥꯔꯤꯅꯤ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯆꯍꯤ 16-17 ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯗꯀꯣ ꯃꯦꯇ꯭ꯔꯤꯛꯀ ꯊꯥꯕ ꯂꯣꯏꯔꯕ ꯀꯨꯝꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯍꯥꯎꯁꯤ ꯀꯛꯄ ꯆꯠꯂꯦꯕ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦꯅ꯫ ꯍꯥꯎꯁꯤ ꯀꯛꯄ ꯆꯠꯄꯁꯤꯗ ꯃꯥꯁꯦ ꯍꯥꯎꯁꯤ ꯁꯨꯝ ꯀꯛꯑꯝꯕꯗꯒꯤ ꯃꯃꯥꯏꯁꯦ ꯐꯠ ꯂꯥꯎꯅ ꯅꯣꯡꯈꯠꯂꯛꯄꯖꯥꯠꯅꯤꯗ꯫ ꯃꯥꯅ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯄꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯃꯤꯠ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ꯫ ꯅꯨꯄꯤꯁꯤ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑ ꯌꯦꯡꯉꯛꯄ, ꯃꯤꯠ ꯆꯥꯟꯅꯕꯁꯤꯗ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯁꯜꯂꯛꯑꯦ꯫ ꯅꯨꯄꯤꯁꯤꯁꯨ ꯄꯛ ꯂꯥꯎꯅ ꯅꯣꯛꯁꯜꯂꯛꯄꯗꯣ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯇ꯭ꯔꯦꯕꯀꯣ꯫ ꯑꯁꯤꯗꯤ ꯃꯥꯁꯦ ꯍꯥꯎꯁꯤ ꯀꯛꯄꯁꯦ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔꯦ꯫ ꯅꯨꯄꯤꯁꯤꯅ ꯐꯂꯞ ꯑꯃꯨꯛ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯛꯑꯦꯕꯀꯣ, ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯏꯪꯒꯤꯠ ꯑꯃ ꯎꯠꯄꯗꯣ ꯅꯨꯄꯥꯁꯤꯗ꯫ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯍꯥꯏꯔꯦ ꯃꯃꯥꯟꯅꯕꯁꯤꯗꯀꯣ, ꯑꯣꯏ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡꯉ ꯅꯣꯛꯁꯜꯂꯛꯏ, ꯏꯕꯥꯅꯤꯁꯦ ꯃꯤꯠ ꯆꯥꯟꯅꯈꯤꯕꯅꯦꯅ ꯍꯥꯏꯔꯦ꯫ ꯃꯃꯥꯟꯅꯕꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯥꯏꯕꯤꯒꯦ ꯁꯤꯅꯤꯗ꯫ ꯃꯇꯝꯁꯦ ꯐꯣꯟ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯦꯕꯀꯣ꯫ ꯍꯥꯏꯕꯤꯒꯦꯅ ꯍꯥꯏꯔ ꯃꯥꯁꯦ ꯆꯪꯉꯨꯔꯒ ꯃꯃꯥꯟꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯕꯦꯕꯥꯔꯗ ꯍꯥꯏꯕ ꯇꯥꯔꯦꯅꯦ, ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯅ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯅ, ꯅꯪꯗꯣ ꯆꯨꯝꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯁꯛ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏꯌꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯦ ꯑꯍꯜ ꯂꯃꯟ ꯂꯩꯕꯒꯤꯅꯤ ꯈꯪꯗꯦꯀꯣ, ꯑꯩꯈꯣꯏ ꯃꯤꯡꯗꯣ ꯆꯤꯟꯕꯥꯟꯗꯨꯃꯛꯅ ꯍꯥꯏꯕ ꯏꯀꯥꯏꯕꯒꯤꯅꯤ ꯈꯪꯗꯦ ꯃꯥꯁꯦ ꯍꯥꯏꯔꯛꯇꯦꯕꯀꯣ꯫ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯨꯔꯨꯞ ꯎꯄꯨ ꯋꯤꯟꯗꯣ ꯑꯗꯨꯒꯤ ꯃꯀꯨꯁꯤꯗ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯁꯦ ꯏꯔꯒ ꯊꯥꯗꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯊꯥꯗꯔꯒ ꯃꯣꯏꯁꯦ ꯈꯨꯜꯂꯦꯀꯣ, ꯄꯥꯈꯪꯁꯤꯡꯁꯤꯅ ꯈꯨꯜꯂꯦ꯫ ꯑꯗꯣ ꯃꯃꯤꯡꯁꯦ ꯈꯪꯉꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯐꯣꯟ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯩ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯀꯦ ꯈꯣꯠꯀꯦꯗꯣ ꯍꯥꯏꯅꯅꯕ ꯃꯣꯏꯁꯦ ꯍꯥꯎꯁꯤ ꯀꯛꯄ ꯂꯣꯏꯔꯒ ꯏꯟꯅꯔꯦ ꯅꯨꯄꯤꯁꯤꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅꯀꯣ꯫ ꯏꯟꯅꯔꯒ ꯍꯥꯏꯔꯦ ꯃꯃꯥꯟꯅꯕꯁꯤꯅ, ꯍꯌꯦꯡ ꯀꯣꯏꯔꯛꯀꯦ ꯌꯥꯒꯗ꯭ꯔꯣꯅ꯫ ꯅꯨꯄꯤꯁꯤꯅ ꯌꯥꯅꯤ ꯁꯤꯅꯦꯕꯀꯣ꯫ ꯑꯗꯩ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯅꯤ ꯍꯥꯏ, ꯍꯌꯦꯡꯗꯤ ꯀꯣꯏꯔꯨꯔꯁꯦ ꯁꯤꯅꯦ꯫ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯈꯟꯖꯩꯌꯦꯕꯀꯣ, ꯃꯥꯅ ꯈꯟꯖꯕꯁꯦ ꯃꯥꯁꯦ ꯅꯤꯁꯥ ꯆꯥꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯗꯦ꯫ ꯃꯥ ꯃꯁꯥꯃꯛꯁꯨ ꯁꯥꯟꯅꯔꯣꯏ ꯑꯣꯏꯅ ꯍꯧꯖꯔꯛꯄꯅꯤꯅ ꯂꯩꯖꯔꯛꯄꯅꯤꯅ ꯄꯥꯝꯖꯗꯕꯗꯣ ꯅꯨꯄꯤꯃꯛꯅ ꯆꯥꯕꯁꯨ ꯄꯥꯝꯗꯦꯕꯀꯣ꯫ ꯑꯗꯩ ꯃꯥꯅ ꯅꯨꯄꯤꯁꯦ ꯀ꯭ꯋꯥ ꯅꯨꯡꯒ ꯆꯥꯔꯝꯗꯕ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯐꯒꯅꯤꯗ ꯀꯥꯏꯅ, ꯑꯩ ꯑꯍꯥꯟꯕꯒ ꯀꯣꯏꯔꯦ, ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅꯒ ꯊꯦꯡꯅꯔꯦ, ꯅꯨꯡꯁꯤꯅꯕꯒ ꯑꯣꯏꯗꯣꯔꯦꯅ ꯈꯜꯂ ꯃꯥꯁꯦ ꯑꯗꯨꯝ ꯈꯟꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯗ ꯎꯅꯔꯒ ꯀ꯭ꯋꯥꯁꯦ ꯂꯩꯔꯒ ꯄꯤꯌꯨ ꯍꯥꯏꯇꯥꯔꯦ꯫ ꯃꯥꯅ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯅꯤꯡꯕ, ꯂꯥꯡꯇꯛꯅꯕ, ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯋꯤꯗꯅ ꯑꯆꯥꯄꯣꯠꯁꯤꯒ ꯄꯤꯔꯦ꯫ ꯀ꯭ꯋꯥꯁꯦ ꯄꯤꯕꯁꯤꯗ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯂꯧꯁꯜꯂꯦꯕꯀꯣ꯫ ꯂꯧꯁꯟꯕꯁꯤꯗ ꯃꯥ ꯈꯜꯂꯦ, ꯀ꯭ꯋꯥꯗꯤ ꯆꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯈꯜꯂꯦ꯫ ꯁꯤ ꯃꯥꯁꯦ ꯈꯤꯇꯪ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯋꯦꯀꯣ, ꯌꯦꯡꯕꯗ ꯑꯗꯨꯝ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕꯒ ꯐꯥꯎꯖꯗꯕ ꯍꯥꯏꯒꯗ꯭ꯔꯥ꯫ ꯑꯗꯩ ꯀ꯭ꯋꯥꯒ ꯆꯥꯔꯝꯕꯁꯤꯗ ꯕꯤꯠ ꯌꯥꯝ ꯇꯦꯛꯄꯗꯣ꯫ ꯁꯤꯗꯒꯤ ꯃꯣꯏꯁꯦ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯁꯤꯁꯤꯒꯤ ꯂꯝꯁꯤꯗ ꯃꯃꯥꯟꯅꯕꯒꯤ ꯃꯆꯦ ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯦꯕꯀꯣ꯫ ꯑꯗ ꯃꯆꯦꯁꯤꯅ ꯄꯥꯎꯒ ꯆꯦꯜꯂꯛꯄꯗꯣ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯣꯏꯗꯣ ꯍꯪꯉꯛꯏ, ꯅꯪ ꯅꯃꯤꯡꯗꯣ ꯍꯪꯉꯛꯏ ꯈꯣꯠꯂꯛꯏ ꯀꯥꯟꯅ ꯍꯥꯏꯕꯁꯤꯗ ꯃꯥꯁꯦ ꯃꯣꯏ ꯂꯝꯗꯨꯗ ꯃꯥꯒ ꯃꯃꯤꯡ ꯃꯥꯟꯅꯕꯁꯦ ꯅꯨꯄꯥꯁꯦ 2 ꯂꯩ ꯍꯥꯏꯕꯀꯣ꯫ ꯃꯥꯅ ꯑꯩ ꯑꯣꯏꯔꯝꯃꯣꯏꯗ ꯑꯃꯗꯣ ꯑꯣꯏꯔꯝꯒꯅꯤꯅ ꯑꯍꯥꯟꯕꯗ ꯍꯥꯏ ꯑꯗꯩ ꯁꯨꯝ ꯍꯪꯀꯠꯅꯔ ꯀꯥꯟꯁꯤꯗ ꯃꯥꯅꯦ ꯍꯥꯏꯕꯁꯦ ꯈꯪꯉꯦ꯫ ꯑꯗꯨꯗꯤ ꯑꯩꯅꯦꯅ ꯍꯥꯏ꯫ ꯃꯥꯅꯁꯨ ꯀꯌా ꯄꯥꯝꯗꯕꯅꯤನ ꯁꯤꯁꯦ ꯃꯥꯅꯈꯔ ꯅꯨꯄꯤꯗꯒꯤꯈꯔ ꯊꯥꯞꯇꯣꯛꯑꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤꯁꯤꯅ ꯀ꯭ꯋꯥ ꯅꯨꯡ ꯆꯥꯕꯒꯤꯅꯦꯕꯀꯣ꯫ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯩꯔꯦ, ꯃꯇꯝꯈꯔ ꯑꯃꯨꯛ ꯀꯣꯏꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯀꯥꯟꯁꯤꯗ ꯅꯣꯡꯃ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯁꯦꯅ ꯍꯧꯅꯕ꯫ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄꯁꯤꯗ ꯃꯥꯁꯨ ꯆꯠꯂꯦ ꯊꯥꯕꯜꯁꯦ꯫ ꯁꯤꯗꯩꯁꯤꯗ ꯃꯥꯒꯁꯨ ꯃꯊꯪ ꯄꯥꯏꯕꯗꯀꯣ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕꯤ, ꯌꯦꯡꯕꯗ ꯑꯗꯨꯝ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯅ ꯄꯥꯟꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯥꯒ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯩꯌꯦꯕ꯫ ꯆꯣꯡꯃꯤꯟꯅꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯦ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅꯤꯅ ꯅꯨꯄꯥ ꯑꯇꯩꯅ ꯑꯆꯥꯄꯣꯠꯁꯦ ꯑꯩꯈꯣꯏ ꯂꯩꯔꯒ ꯄꯤꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤꯁꯤꯗ꯫ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯑꯆꯥꯄꯣꯠꯇꯣ ꯑꯗꯨꯝ ꯄꯥꯏꯔꯒ ꯊꯥꯕꯜꯗꯣ ꯆꯣꯡꯕ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯃꯥꯒꯤ ꯁꯔꯨꯛꯁꯨ ꯑꯃꯅꯤ ꯍꯦꯛ ꯄꯤꯔꯝꯕꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯅꯨꯄꯤꯁꯦ ꯆꯪꯈ꯭ꯔꯦꯀꯣ, ꯑꯆꯥꯄꯣꯠꯁꯦ ꯊꯝꯕ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯋꯥꯏꯗ ꯃꯆꯦ ꯃꯟꯗꯣꯜ ꯂꯩꯔꯝꯒꯅꯤ ꯑꯗꯨꯋꯥꯏꯗ ꯄꯤꯔꯝꯃꯒ ꯑꯃꯨꯛ ꯆꯪꯉꯛꯄ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯄꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯅꯨꯄꯤꯁꯤꯅ ꯆꯪꯁꯤꯜꯂꯒ ꯏꯀꯣꯏ ꯀꯣꯏꯗꯅ ꯃꯥꯏ ꯃꯅꯥꯛꯁꯤꯗ ꯊꯥꯕꯜꯁꯦ ꯑꯗꯨꯝ ꯆꯣꯡꯉꯦ꯫ ꯊꯥꯕꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯣꯡꯃꯤꯟꯅꯔ ꯀꯥꯟꯁꯤꯗ ꯃꯥꯅ ꯊꯥꯕꯜ ꯑꯩꯈꯣꯏꯒꯤ ꯍꯥꯞ ꯊꯥꯕꯗ ꯍꯥꯏꯐꯦꯠ ꯇꯠꯈꯤꯕꯗꯣꯀꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯂꯩꯗꯅ, ꯄꯣꯊꯥꯕꯁꯤꯗ ꯃꯥꯅ ꯃꯃꯥꯟꯅꯕꯁꯤꯗ ꯍꯥꯏ, ꯑꯥꯗꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯇꯥꯏ, ꯑꯥꯗꯒꯤ ꯅꯨꯄꯤꯁꯦ ꯑꯩꯒ ꯉꯁꯥꯏ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯩ ꯑꯗꯣ ꯃꯉꯣꯟꯗ ꯅꯨꯄꯥꯈꯩꯅ ꯑꯆꯥꯄꯣꯠ ꯄꯤꯔꯛꯑꯦ, ꯑꯆꯥꯄꯣꯠ ꯄꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗꯁꯨ ꯑꯆꯥꯄꯣꯠꯁꯦ ꯄꯤꯔꯛꯑꯦ, ꯑꯩꯅꯥꯛꯇꯁꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯊꯥꯕꯜꯁꯦ ꯆꯣꯡꯉꯛꯑꯦ ꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯃꯃꯥꯟꯅꯕꯅ ꯃꯁꯛꯁꯨ ꯐꯖꯩ ꯍꯥꯏꯖꯜꯂꯨ ꯁꯤꯅꯤꯗ꯫
Mase mi hundi ka chonge ko si masa ka phaja bas mai khangna ba leiram moidra kaina ka khanja bado khang khang na ko pami nu si de khai be ya na tamina hayeng se koi bala ke khot ke shinida bisna la o na dum hai eba la o na hai ba de mase hara hore ande hara raga nonga laga chale matam sigi chanabi ama oina haigadra khogi pakhang singsina leisabi singje nusi pami haibase sakhang mai khangna base nongalaga natraga ikhui kuidena chanabi ama leiram mebako hojikina phone to obnina yamna komedena ko matam dadi phone se thoga su kitang latna paina ba matam oibajani da chale nongan baga hangba kansida nupi siga maming manabase moi ahum leibajani ahum leibase thibada kitang awaba amadi oi karambano ibungo noina hangi don haiba kansida noina sita amadi lei and masak ti kamai tawi khole hojigi ji masak mato yam phajabani khopani khogi magi figure adagi magi samlang tagi loina haye ko no passing sida mana khangjabado ado moina hangiba mi dun hai o akoi saida leidi madi masak aduyong phajadabane noina haiba nupido adudi sidagi kitang chalaga leibane hai dagi moise la eko la aga mu chatle chalaga adaida khoi thongan noi adagi lambi oi tobse moise ngaire nupi se thogle ko mana bising singa thogle tholopa kansta yam ngaujare nupa sina ko masakna ga taing laur phajabane hainei dana thabalda khangna ba nupi sing se numidang da di loine phaji full makeup toksalabane phaji nongala kan da di yam pharak ta ba yawe kaina hainei sisu chumini nupi khoina sawba ya bana tebko ada si sumaina makti oiramdre mai di adum phajabido khogi anatomy chumba hai tare ne and masina khogi adai da pet unarabani na chapu chu keju kem lei hodre masu bap oi hodadana nusibi ma do kaino madi pijaning ba dagi aina nang nusire pamjare haibase khanganing bai mase mamana bista man hai matam khosa ina ba kitang kaino mama na phi yawi piram ji sini mana chaning mam chajana ba leisu lek tramina de mana pi du hek phak ta bani na ko mama na basina ga toroga piram me hojiki ni pi sita ni pi se la hore lahorga musu hale ko stegi ma se wakal je nungai na leire yam nungai na hai tare ne masak yam phajabi nupi ama ga nusina bani na khanjare mana di nusina basida yamna haraw nungai leinge matam sida magi mama na bagi mapase ma se leikitabagi sorat ama thokpa de sorat sida ma se sorat chatkena irujaraga leiringai matam sida hojiki nupi se ma se mama na bi amaga sorat mafam sida lakpajani moisu daw ya ba hai tare ne ko irujaning baga thonga tekpaga manare de chekibase mana hai uyebu ko ado mana thamoisingna nusijaba do oibagi masu khangidana masak to changre hanga moise irujabase pat loshalaga moisu sorat famsida lae migidi sorat famida sorat famida sapasida madi khoi mina sorat habasi maktubu nungai phabadi natte khoi nungai tabagi awaba phongdok phamni dana hojiki nupasigidi madi awabase kya poktre hadi masada mathum marang ama haujaba ko adigi mafam rang khangdaba ihul amana chongba adigi kaida leigre haba madi khangba ko kaida leijano ne phapet yengningba de ma uraga ne swai larage harawba magi momoto se yam nungai jabado smaina leire ma se mama na basna haiba ko mama na ba to pasingsina te na ngasi je khangnai khonai mana su wari to basini pije mai khangna bani khona bani hai ma adi yam phaine sidi nang pra kamaina khangnai noi chamcham na sum unaru bani wari sanaru bani hai pra nusi haina de imon phongdok trisin adi phongdo oro ai de si je khanjar kuira bani hai mama na basna aina khanjar aise kuire magi masakna ga phajabani mai khangna chana ba leiram gadrana aise hai ngamda haidrini saijelo sineba segi mana ko pause phaunare ga moise hotel la bora gumba chai mayam pulap bora kang hoga puna chamina dana marak ta koiba chatleba nupa sen pisigi lamda duga masu thamoi gi oiba wa madi haining bodo ibani khaktang amta unase sinida ibani amta wari sanase haibasidi nupi sina sunga yadabai maram se ta sena ko phattaba thabak tawrakadra haina dum khalamba su yaeba matam duda ko nupa singse yamna sathi ba yawidana ko phatta mi su yawidana moibani khak tang unaraga di phattaba thaba pu tawramgadra kholamgadra kain khanbagi oiramba sai ado manadi dumaina phattaba thabak tawgena
ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯤ ꯈꯟꯕ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯤꯡꯕ ꯑꯗꯩ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯅꯪ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯩꯕꯨ ꯌꯥꯅꯤꯡꯉꯕ꯭ꯔꯥ ꯑꯗꯨꯒ ꯏꯕꯥꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯃꯁꯛꯀ ꯐꯖꯕꯅꯤꯅ ꯀꯨꯏꯅ ꯊꯝꯅꯤꯡꯗꯕꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯟꯁꯤꯒꯦ ꯀꯥꯏꯅ ꯁꯥꯟꯅꯅꯤꯡꯕ ꯅꯨꯄꯥꯁꯤꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯃꯔꯛꯇꯗꯤ ꯍꯦꯛ ꯍꯥꯏꯕ ꯏꯀꯥꯏꯕ ꯃꯕꯥꯅꯤꯈꯛ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯇꯥꯡ ꯑꯃꯗꯤ ꯌꯥꯎꯔꯝꯒꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯎꯅꯁꯤ ꯍꯥꯏꯖꯕꯅꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅꯗꯤ ꯁꯨꯡꯌꯥ ꯌꯥꯔꯛꯇꯦ ꯁꯤꯗꯒꯤꯀꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯃꯥꯅ ꯅꯨꯄꯤ ꯑꯅꯤꯔꯛ ꯁꯨꯕ ꯊꯦꯡꯅꯕꯁꯤꯗꯗꯤ ꯐꯣꯟꯁꯦ ꯈꯔ ꯈꯔ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯩ ꯐꯣꯟꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯍꯜꯂꯦꯕꯀꯣ ꯃꯃꯥꯟꯅꯕꯤꯁꯤꯗ ꯄꯥꯎ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯖꯔꯛꯇ꯭ꯔꯤꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯃꯇꯝꯗꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯗꯨꯝ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯗꯤ ꯍꯥꯏꯗꯣꯛꯄꯤꯔꯛꯎ ꯅꯪꯁꯦ ꯃꯥꯅ ꯍꯦꯛ ꯎꯕꯗ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯀꯥꯏꯗꯅꯕ ꯑꯁꯦꯡꯕ ꯑꯃꯇꯪꯗꯤ ꯈꯪꯖꯅꯤꯡꯉꯦꯅ ꯃꯃꯥꯟꯅꯕꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯦꯕꯀꯣ ꯁꯤꯗꯒꯤꯗꯤ ꯑꯅꯤꯔꯛ ꯁꯨꯕ ꯊꯦꯡꯅꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯑꯦ ꯅꯪ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯅꯨꯀꯣ ꯂꯥꯛꯑꯒ ꯁꯨꯝ ꯕꯣꯔꯥ ꯀꯥꯡꯉꯧ ꯆꯥꯃꯤꯟꯅꯕꯁꯦ ꯆꯥꯃꯤꯟꯅꯔꯔꯣꯏꯁꯦ ꯅꯪ ꯂꯥꯛꯑꯅꯨ ꯅꯪꯒꯤ ꯃꯇꯝꯗꯨꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯌꯦꯅ ꯍꯥꯏꯗꯣꯔꯛꯑꯦꯕꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯊꯃꯣꯏꯒꯤ ꯆꯩꯅꯥꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯦꯝꯖꯤꯟꯖꯔꯦꯕꯀꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯌꯣ ꯅꯪꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯏꯁꯦ ꯌꯥꯝ ꯐꯔꯦꯅ ꯃꯥꯁꯨ ꯈꯜꯂꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯑꯋꯥꯕ ꯑꯃꯗꯤ ꯐꯥꯎꯈꯤꯕ ꯇꯁꯦꯡꯅ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯑꯗꯨꯝ ꯊꯦꯝꯖꯤꯟꯕꯤ ꯑꯗꯩ ꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯎꯠꯂꯨꯗꯦ ꯅꯨꯡꯉꯥꯏꯇꯕ ꯎꯠꯂꯨꯔꯒꯗꯤ ꯏꯀꯥꯏꯖꯕꯗꯣꯀꯣ ꯐꯖꯅ ꯍꯥꯏꯔꯛꯏꯁꯤꯗꯅ ꯑꯗꯒꯤ ꯄꯨꯔꯥꯃꯛ ꯃꯣꯏꯕꯥꯅꯤꯈꯛ ꯎꯅꯔꯨꯔꯒ ꯅꯨꯡꯁꯤꯅꯔꯨꯕꯃꯛ ꯅꯠꯇꯕꯅꯤꯅꯀꯣ ꯃꯥꯒꯤ ꯑꯀꯥꯏꯕ ꯊꯃꯣꯏꯁꯦ ꯑꯗꯨꯝ ꯃꯦꯟꯁꯟꯅꯕ ꯍꯣꯠꯅꯖꯩꯌꯦꯕ ꯃꯦꯟꯁꯤꯟꯕ ꯇꯝꯖꯟꯖꯩꯌꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯄꯥꯈꯪꯒꯤ ꯃꯇꯝꯅꯤꯅ ꯑꯗꯨꯝ ꯂꯩꯁꯥꯕꯤꯗꯤ ꯑꯗꯨꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯊꯦꯡꯅꯩꯗꯅ ꯁꯤꯗꯩꯁꯤꯗ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤꯁꯤꯅ ꯀꯃꯥꯏꯅ ꯊꯦꯡꯅꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯁꯥꯟꯅꯩꯌꯦꯕꯀꯣ ꯑꯗ ꯃꯥꯔꯁꯦꯜ ꯑꯥꯔꯠꯀ ꯍꯥꯏꯅꯗꯥꯏꯅꯦ ꯁꯤ ꯁꯥꯟꯅꯕ ꯃꯤꯅꯦ ꯑꯗ ꯁꯥꯟꯅꯕꯁꯤꯗ ꯃꯣꯏꯁꯦ ꯑꯥꯎꯠꯁꯥꯏꯗꯠꯇ ꯁꯣ ꯑꯃ ꯎꯠꯄ ꯆꯠꯀꯗꯕ ꯑꯗꯩ ꯆꯠꯄꯁꯤꯗ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯣꯏꯁꯨ ꯖꯒꯣꯏꯁꯤꯒꯤ ꯂꯥꯛꯄꯖꯥꯠꯅꯤꯗꯀꯣ ꯂꯥꯛꯄꯁꯤꯗ ꯃꯣꯏꯁꯨ ꯁꯣ ꯎꯠꯀꯗꯕꯅꯤꯅ ꯃꯣꯏꯁꯦ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯥꯗ ꯊꯦꯡꯅꯕ ꯀꯥꯟꯁꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯤꯃꯛꯇꯤ ꯅꯠꯇꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯁꯛꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯀꯣ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯌꯦꯡꯉꯨꯕꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯅꯦ ꯍꯦꯛ ꯌꯦꯡꯉꯨꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯁꯨ ꯍꯥꯏꯔꯞ ꯌꯦꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯃꯤꯠ ꯆꯥꯟꯅꯔꯒ ꯍꯦꯛ ꯅꯣꯛꯁꯟꯅꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯋꯦ ꯇꯧꯕ ꯀꯥꯟꯁꯤꯗ ꯃꯥꯅꯁꯨ ꯑꯗꯨꯝ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯗ ꯍꯥꯏ ꯑꯁꯤ ꯅꯨꯄꯤꯁꯦ ꯍꯥꯏꯁꯤꯔꯥ ꯈꯪꯗꯦ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯤ ꯎꯠꯂꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯁꯤꯅꯤꯗ ꯅꯣꯛꯐꯦꯠ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯒꯦ ꯁꯤꯅꯤꯗ ꯍꯥꯏꯔꯨ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯈꯨꯝꯃꯛꯑꯦ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩ ꯃꯔꯨꯞ ꯑꯣꯏꯅ ꯁꯨꯝ ꯇꯤꯟꯅꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯩ ꯃꯥꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯈꯜꯂꯦꯕꯀꯣ ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯄꯗꯤ ꯁꯤꯗꯩꯁꯤꯗ ꯍꯨꯔꯥꯟ ꯑꯗꯨꯝ ꯌꯦꯡꯉꯛꯏ ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯕ ꯍꯧꯖꯤꯜꯂꯨꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯃꯥ ꯈꯜꯂꯤꯁꯤꯕꯣ ꯀꯥꯏꯅ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅꯗ ꯄꯪꯍꯦꯟꯗ ꯍꯦꯟꯅ ꯈꯟꯖꯜꯂꯕ꯭ꯔꯥ ꯃꯃꯥꯡꯗꯒꯤꯁꯨꯀꯣ ꯑꯩꯅ ꯈꯜꯂꯨꯔꯒ ꯃꯣꯏꯅ ꯈꯜꯂꯝꯗꯦ ꯁꯨꯃꯥꯏꯅ ꯑꯩꯁꯤꯕꯨ ꯈꯟꯖꯜꯂꯖꯥꯠꯂꯅꯦ ꯀꯥꯏꯅ ꯃꯁꯥꯗ ꯈꯟꯖꯕ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯩ ꯁꯤꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯃꯤꯟꯅꯔꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅꯒ ꯍꯥꯏꯀꯣ ꯅꯨꯄꯥꯁꯤꯅ ꯍꯥꯟꯅ ꯍꯥꯏꯕ ꯅꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯃꯝ ꯊꯝꯃꯕꯅꯤꯅ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯅꯦꯅꯥ ꯇꯥꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯣ ꯊꯝꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜꯒꯁꯦ ꯅꯦꯅꯥ ꯇꯥꯅ ꯂꯩꯇꯦ ꯈꯤꯇꯪ ꯅꯥꯀꯣꯏꯅꯅ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯌꯥꯕꯤꯔꯛꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯈꯤꯇꯪ ꯅꯥꯀꯣꯏꯅꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅꯕ ꯉꯥꯛꯇ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯔꯨꯞ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕꯁꯨ ꯊꯨꯡꯅꯈꯤꯕ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯁꯤꯅꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯃꯃꯥꯟꯅꯕꯗꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯌꯥꯗꯦꯅ ꯈꯨꯝꯃꯒ ꯃꯥ ꯃꯁꯥꯗꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯁꯦ ꯁꯨꯠ ꯎꯠꯂꯛꯇꯕ ꯑꯗꯨꯝ ꯂꯣꯏꯅꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯨꯃꯥꯏꯅꯀꯣ ꯌꯥꯕꯃꯛ ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯍꯥꯏꯕꯃꯛ ꯍꯥꯏꯅꯗ꯭ꯔꯒꯁꯨ ꯈꯔꯗꯤ ꯊꯃꯣꯏꯗ ꯀꯔꯦꯜ ꯂꯩꯅꯔꯦ ꯃꯣꯏ ꯑꯅꯤꯁꯦꯀꯣ ꯂꯩꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯗ ꯄꯥꯎ ꯇꯝꯕ꯭ꯔꯥ ꯈꯪꯗꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯀꯣ ꯃꯥ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯂꯛꯅꯕ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯅꯨꯄꯥꯁꯦ ꯂꯥꯛꯑꯒ ꯅꯨꯄꯤꯁꯦ
Laina hainabu kore khalasine ko laina la e kaina habdo laina kana nom la e kaina haina lakna ba khotpa sumaina tawe ko nupasna kadi no ne ma ga ke koina basuna te mama na bi sing sing ngun lakna ri sibo mana ise nushira jala kaina sumaina khanki da bajuna te hojiki nupasi ko sumai sum lakna ra bani masu wakhal se inau nau bodo ko nupi sine yani mong su yaning da bi mong su sungut ulak tre ko yaning bi mong ak ta usal e mama na bi naga lakna sala e wakal jam nungai ba de naknaga leiri hai tai ne nusiba se sum henkalak pa hai tai cham yamna chamna loina jar su nusiba madi phawdo stage da moina lei se khoi new year matam ne bu ko yoksalak pa khadi wali ba yodi yoksalak dor ba hai tare sigi matam sida mana cham ba ko matam do de sel nung thok tribani na makote su pasha yamna pai bo ite duga moi imu si su yamna wa ba imung ne ba kaisho nungai phaba imungi machana chade ba ko cham ba koi posak ama khlai posak se nung ne ko nung se matam sida khogi lik ta ka hap ka sina ba sida yam phajaba oi ba ko da phadi yam phajai hai mana khanjaba leijaba se si se mana nupi sida pi ba do yam gere yam oya nushibagi amatang pijaba do pi bai tai ne si paisa sida magi khogi so se uluba ko program se yaurubagi paisa khra phangba do adugi paisa sina leiraga pijaba ne mangonda nangi lik tu da hapaga siyo na ko mate khra mu nusinare moise yumda thol e na ko yumda tholak pa ikui de na hai tai sta mu pau se pau ma chile e bu ko pau se kai pau no hai ba kan sa hausi ki nupi se sisina hai e nanga pirak pa pot to nangi nachindu mak na hai tai nachindu mak na dai chi sida sumaina sijina wo nana sijina ningba hai tai ne ada sijina wo hai ju pau ba ai dum lengdana thamge na pause chileba adudai di madi amuk kehna nusijakre hadi chagani thakani tumgani se pra khangdaba nupi du gi wakhal da dum ngauraga leisabado wari pau se phongna drasune adum nusiba ma phawbodo wakhal je inungda nungai ba basanta haibado magidi oire matam kharaga yam naknaga leiminarame ade leminari ngai matam du da awa nungai mayam ma phongdokna gibado ko yengna giba mi eng nisinga mo honda yamna nungai jaba ma oijeba masu khalle ai magi manakta chatlaga ko aina piyo potto sisina wo kaina ga yamna romance tawbo chaning bai tai asima de nu shinare da ai ki thamoi oibo wase ma ohelage thamoi gi mabe ma se ma ohelage aina piyo potto phajina sisina wo likta hapaga phajina siyo kai sumaina wa khaji yam nungai na khali kan sida ko koi nupi se chengre na pagla eba thawai se aroi bida nungai tre ma se awaba kaya ma mayok na reba kamayandi nungai ni thamoi se yamna nabado nungsu nungai te yam nakna leminara maga ko khoi magi mi eng al thamoi gi wa de man hai gi ba de hanjin dum kairaga la ema mang do sumu thamoi se machelam kai da hausi mu thamoi se machelam kai thamoi khak panjab se machet kare ko nungai pham khangdana dum punsi se ma je ore do jala kaina khanki thamoi kaina ko dum lele de matam di sum hauki de matam gi matung in na ko se workshop ma mu hange bu ko si hang ba kan si da nupi ma thengne ada mangon de acting khara toksalak pado dum lona ga yengak pa adagi munna ga hek yeng leiram ba tawe bu ko ma se nupi se ani hum di thengna rabne du ma hoi pakhang ni na ko mangon da yari boy dum khanjaba du ko masu mamana ba dum wari saba da dum yaw ba ta ko workshop da thabak tongina ba nupi ma lei ado mas engonda dum yeng le mi mai mo mo tose ko yaning bagi mo ngama adum utli shinida engonda do hadi wa mak ta harasu degi minok mak ta no su yamna khenai cham na oide engonda kaino madi khanma malisina sisu masu pakhang ni na khangna ba lai tabani na amo haire nupi sida nupi se kai har ke da ai gidi khangna ba lai imana boina dum loina sen haire de masem sum ke hani go loina rage da aina mu khanmado as adum loina lori mamang da su kaina rabani na ko kaina re phare thungna re phare loina raga loire hadi amata koidana laibasi de nungai tabani na amakak du thamjabana phai khanbagira natraga nupi do nushiru bagira ko mase thamjale thamaga sum loina re ko mamana ba cham na friend ama oina moise loina re loina badagi mo bai se sum pau phongna ba message thana ba khra tawe ko message thana ba se nupi shina nong hai e ko ibani nungshina rasena ade man hai nupas kayo nangi khangna ba lei hai dai ne nangi khangna ba ma lei dudi
ꯑꯩꯒ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯗꯣꯏꯅꯣꯅ ꯃꯥ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯃꯥ ꯀꯥꯏꯅꯔꯗꯕꯅꯤ ꯅꯪꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯗꯕꯅꯤ ꯁꯤꯅꯤ ꯑꯗꯨ ꯃꯥ ꯀꯥꯏꯗ ꯀꯥꯏꯅꯔꯗꯕꯣꯏ ꯃꯥꯁꯦ ꯅꯤꯡꯉꯦꯕꯀꯣ ꯀꯥꯏꯅꯈ꯭ꯔ ꯃꯥꯜꯂꯦꯅ ꯃꯥꯁꯦ ꯅꯨꯄꯤꯁꯤꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕ ꯍꯧꯔꯦ ꯅꯨꯄꯤꯁꯦ ꯀ꯭ꯋꯥ ꯇꯂꯞꯁꯦ ꯌꯥꯝ ꯆꯥꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯦꯕꯀꯣ ꯃꯥꯁꯦ ꯑꯁ ꯇꯟꯕꯤꯠ ꯌꯥꯝ ꯂꯩꯇꯕꯀꯣ ꯍꯩꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅꯀꯣ ꯅꯨꯡꯁꯤꯅꯕꯁꯦ ꯐꯖꯅ ꯑꯝꯇ ꯅꯨꯡꯁꯤꯅꯔꯛꯇꯦ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯅꯨꯡꯁꯤꯅꯔ ꯀꯥꯏꯅꯈꯤꯕꯁꯤꯗ ꯁꯤꯃꯗꯤ ꯂꯥꯏꯕꯛꯅ ꯇꯝꯕꯤꯔꯝꯃꯒꯗꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯂꯥꯏꯕꯛꯅ ꯇꯝꯕꯤꯔꯝꯃꯒꯗꯤ ꯁꯤꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯌꯥꯏꯅ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯅ ꯀ꯭ꯋꯥ ꯇꯂꯞ ꯆꯥꯕꯁꯤꯗꯤ ꯑꯩꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄ ꯌꯥꯏꯗ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯈꯜꯂꯦ ꯑꯗꯒꯤ ꯅꯨꯡꯁꯤꯅꯔꯦꯀꯣ ꯅꯨꯡꯁꯤꯅꯔꯒ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯅꯨꯄꯤꯁꯤꯅ ꯅꯨꯡꯁꯤꯅꯔꯁꯦ ꯍꯥꯏꯕꯩꯅꯤꯀꯣ ꯃꯥꯅ ꯅꯨꯡꯁꯤꯅꯔꯤꯁꯦ ꯑꯗꯩ ꯅꯨꯡꯊꯤꯜꯗꯒ ꯃꯣꯏꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥ ꯑꯃ ꯊꯛꯄ ꯕꯣꯔꯥ ꯑꯃ ꯆꯥꯕꯁꯦ ꯃꯇꯝꯗꯨꯒꯤ ꯌꯥꯝꯅ ꯆꯠꯅꯕꯤꯅꯤꯗ ꯆꯠꯂꯦ ꯅꯨꯄꯥꯁꯤꯅꯗꯤ ꯍꯥꯏꯕ ꯁꯨꯝ ꯆꯠꯁꯤꯜꯂꯒ ꯄꯩꯁꯥꯗꯤ ꯁꯨꯝ ꯇꯤꯡꯁꯤꯜꯂꯛꯄ ꯄꯩꯁꯥꯗꯤ ꯌꯥꯝ ꯂꯩꯕꯃꯛ ꯅꯠꯇꯕꯅꯤꯅ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯁꯤꯅꯤ ꯅꯨꯄꯤꯁꯤꯅ ꯌꯥꯔꯛꯇꯦ ꯇꯥꯁꯟꯅꯗꯦꯀꯣ ꯇꯥꯁꯟꯅꯗ꯭ꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯑꯗꯨꯝ ꯆꯥꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯩ ꯃꯇꯝꯁꯤꯗꯗꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯄꯥꯎ ꯆꯦꯜꯂꯛꯑꯦꯕꯀꯣ ꯃꯃꯥꯟꯅꯕꯁꯤꯗ ꯅꯣꯏ ꯅꯃꯥꯟꯅꯕꯗꯣ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯣ ꯍꯥꯏꯌꯨ ꯃꯔꯨꯞ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯁꯦꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯃꯃꯥꯟꯅꯕꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯇꯝꯃꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅꯀꯣ ꯐꯔꯦ ꯐꯔꯦ ꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩ ꯑꯝꯇꯪꯗꯤ ꯃꯥꯒ ꯎꯅꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗꯀꯣ ꯃꯣꯏꯕꯥꯅꯤꯈꯛ ꯑꯣꯏꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯒꯦ ꯃꯃꯥꯟꯅꯕ ꯑꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯃꯥꯁꯦ ꯌꯥꯝ ꯁꯥꯟꯅꯅꯤꯡꯗ꯭ꯔꯕ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯀꯩꯅꯣ ꯅꯪꯅ ꯀꯣꯏꯅꯁꯦ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕꯒꯤ ꯑꯩꯗꯣ ꯅꯨꯡꯁꯤꯅꯈꯤꯕꯅꯤꯗꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯦ ꯃꯥ ꯍꯪꯅꯤꯡꯕꯩ ꯃꯥꯅ ꯅꯨꯃꯤꯠꯁꯦ ꯃꯃꯥꯟꯅꯕ ꯑꯃ ꯍꯧꯔꯒ ꯃꯣꯏ ꯑꯅꯤꯈꯛ ꯆꯠꯂꯦꯀꯣ ꯆꯠꯂꯒ ꯃꯣꯏꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯐꯝꯗꯣ ꯑꯗ ꯅꯨꯄꯤꯁꯤꯗ ꯑꯝꯇ ꯀꯧꯊꯣꯛꯄꯤꯌꯨ ꯁꯤꯅꯤꯗ ꯑꯗꯩ ꯍꯣꯏ ꯍꯣꯏ ꯀꯧꯊꯣꯛꯀꯦ ꯍꯥꯏꯔꯒ ꯀꯧꯊꯣꯛꯎꯔꯦ ꯐꯅ ꯀꯨꯏꯅ ꯊꯣꯛꯂꯛꯇꯦ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯦ ꯈꯔ ꯐꯤꯡꯉꯦꯕꯀꯣ ꯀꯩꯅꯣ ꯃꯥꯅ ꯅꯪꯅ ꯍꯥꯟꯅ ꯍꯣꯏ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯖꯔꯨꯔꯦ ꯃꯥꯅ ꯈꯪꯅꯁꯤ ꯅꯨꯄꯥ ꯑꯃꯗꯣ ꯀꯥꯏꯅꯔꯅꯤ ꯍꯥꯏꯕꯒꯤ ꯈꯪꯅꯈꯤꯕꯅꯤ ꯑꯗꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯉꯁꯤꯒ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯃꯣꯏ ꯃꯌꯨꯝꯗ ꯆꯪꯉ ꯗꯥꯏꯔꯦꯛ ꯀꯧꯊꯣꯛꯎꯁꯤ ꯁꯤꯅꯤ ꯃꯥꯅ ꯃꯃꯥꯟꯅꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯅꯨ ꯏꯇꯥꯎ ꯊꯣꯛꯂꯛꯄꯗꯪꯗꯤ ꯉꯥꯏꯔꯁꯤ ꯊꯣꯛꯂꯛꯇ꯭ꯔꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏ ꯐꯔꯦ ꯊꯣꯛꯂꯛꯑꯦ ꯐꯔꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯐꯔꯦ ꯏꯕꯥꯅꯤ ꯉꯥꯏꯔꯁꯤ ꯑꯗꯨꯒ ꯆꯠꯂꯁꯤ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯍꯥꯏꯅꯔꯀꯥꯟꯁꯤꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯑꯦꯕꯀꯣ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒ ꯊꯣꯛꯂꯛꯑꯦ ꯃꯅꯥꯎꯄꯤꯁꯤꯅ ꯃꯃꯥꯟꯅꯕꯒ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯆꯪꯉꯛꯑꯦꯕꯀꯣ ꯃꯐꯝꯁꯦ ꯀꯩꯅꯣꯅꯦ ꯔꯦꯁꯇꯨꯔꯦꯟꯅꯦ ꯑꯗ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯆꯪꯕ ꯀꯥꯟꯁꯤꯗꯀꯣ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯍꯥꯏꯌꯦꯕꯀꯣ ꯅꯪꯅ ꯏꯃꯥꯟꯅꯕꯗ ꯍꯥꯏꯔꯛꯄꯗꯣ ꯑꯗꯣ ꯑꯁꯦꯡꯕ ꯈꯪꯗꯅ ꯇꯧꯕꯅꯦ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯣ ꯑꯩꯅ ꯑꯩꯈꯣꯏꯕꯥꯅꯤ ꯈꯛ ꯇꯣꯉꯥꯟꯅ ꯎꯅꯁꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕ ꯋꯥꯔ ꯏꯕꯥꯅꯤ ꯃꯔꯨꯞ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯔꯁꯦ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯉꯁꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯍꯥꯏꯔ ꯑꯁꯦꯡꯕ ꯑꯃꯗꯤ ꯍꯥꯏꯌꯨ ꯅꯪ ꯆꯒꯠ ꯇꯧꯒꯅꯨ ꯁꯤꯅꯤꯗ ꯅꯨꯄꯥꯁꯦ ꯈꯔ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯅꯨꯄꯤꯁꯤꯅ ꯑꯃꯃꯨꯛ ꯍꯥꯏ ꯇꯧꯕꯁꯤꯗ ꯅꯨꯄꯥꯁꯤ ꯋꯥꯍꯩꯅꯅꯤ ꯈꯪꯗꯦ ꯅꯨꯄꯤꯁꯦ ꯀꯞꯈꯠꯂꯛꯑꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯞꯄꯗꯩ ꯃꯥꯁꯦ ꯄꯥꯈꯠꯂꯦ ꯅꯨꯄꯥꯁꯦ ꯀꯩꯅꯣ ꯃꯥ ꯀꯞꯄꯤꯁꯤꯕꯣ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯏꯖꯠꯁꯦ ꯑꯩꯅ ꯂꯧꯕꯤꯔꯦꯒ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯅꯝꯗꯅ ꯂꯩꯁꯜꯂꯛꯇꯣꯏꯖꯥꯠꯂ ꯀꯥꯏ ꯉꯥꯏꯍꯥꯛꯇꯪꯗ ꯃꯥꯁꯦ ꯃꯤꯍꯨꯟꯁꯦ ꯌꯧꯈ꯭ꯔꯕꯀꯣ ꯑꯗꯩ ꯁꯤꯗꯩ ꯅꯨꯄꯥꯁꯤꯅ ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ ꯃꯤꯅ ꯂꯥꯟꯅ ꯂꯧꯒꯅꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯑꯗꯨꯇꯪꯗꯤ ꯍꯥꯏꯌꯣ ꯑꯗꯨꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯁꯤꯅꯤ ꯅꯨꯄꯤꯁꯤꯅ ꯏꯕꯥꯅꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯁꯤ ꯁꯤꯅꯤ ꯃꯥꯁꯦ ꯈꯤꯇꯪ ꯍꯔꯥꯎꯔꯦꯀꯣ ꯃꯥꯏꯁꯦ ꯃꯃꯥꯟꯅꯕꯗꯨꯗꯀꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯁꯨ ꯑꯩꯉꯣꯟꯗꯗꯤ ꯃꯥ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯏ ꯈꯜꯂꯦꯀꯣ ꯁꯤꯗꯩ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯗ ꯍꯜꯂꯛꯑꯦ ꯁꯤꯗꯩꯁꯤꯗꯀꯣ ꯃꯥꯁꯦ ꯅꯨꯄꯤꯁꯤꯡꯅ ꯄꯥꯝꯗꯕꯒꯤ ꯃꯔꯝꯁꯦ ꯃꯥꯅ ꯈꯟꯖꯕꯗ ꯃꯣꯏ ꯏꯃꯨꯡꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯑꯣꯏꯗꯦꯕꯀꯣ ꯃꯣꯏꯒꯤ ꯃꯄꯥꯅ ꯐꯪꯂꯤꯕ ꯇꯣꯂꯣꯞꯁꯦ ꯁꯨꯞꯅꯇꯪꯒꯤ ꯃꯇꯝꯗꯨꯗ ꯂꯨꯄꯥ 200 ꯈꯛ ꯐꯪꯉꯝꯃꯦꯕ ꯑꯍꯥꯟꯕꯗꯀꯣ ꯇꯣꯂꯣꯞ ꯂꯨꯄꯥ 200 ꯑꯗꯩ ꯐꯣꯟꯒ ꯊꯣꯛꯂꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦ ꯃꯇꯝꯁꯤꯗꯗꯤ 1,500ꯗꯤ ꯐꯪꯉꯦ ꯇꯣꯂꯣꯞꯁꯦ ꯊꯥꯒꯤ ꯁꯦꯂꯔꯤꯁꯦꯀꯣ ꯃꯇꯝꯗ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯅꯒ ꯍꯦꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯊꯥꯒꯤ ꯁꯦꯂꯔꯤꯁꯦ ꯑꯗꯒꯤ ꯃꯥꯁꯦ ꯊꯕꯛꯇꯤ ꯃꯌꯥꯝ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯖꯩꯀꯣ ꯅꯤꯁꯥ ꯄꯁꯥꯒ ꯆꯥꯗꯕꯅꯤꯅꯀꯣ ꯑꯗꯩ CRPF ꯑꯗꯒꯤ IRB ꯑꯥꯔꯃꯤ ꯂꯣꯏꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯣꯏꯅ ꯌꯦꯡꯉꯦ ꯊꯕꯛꯁꯦ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯍꯥꯏꯠꯁꯦ ꯈꯤꯇꯪ ꯅꯦꯝꯕ 5.4 ꯃꯨꯛ ꯑꯣꯏ ꯍꯥꯏꯌꯦ ꯃꯥꯁꯦ ꯑꯗ ꯑꯥꯔꯃꯤ ꯀꯩꯀꯥꯗ ꯆꯪꯕꯗ ꯃꯣꯏꯁꯦ ꯈꯤꯇꯪ ꯍꯥꯏꯠꯁꯦ ꯈꯤꯇꯪ ꯅꯦꯝꯕꯒꯤꯀꯣ ꯁꯤꯗꯁꯨ ꯂꯥꯏꯕꯛꯁꯦ ꯂꯩꯍꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯥꯎ ꯌꯥꯍꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯁꯦ ꯀꯌꯥ ꯈꯜꯂꯛꯇꯦꯕꯀꯣ ꯃꯣꯏ ꯏꯃꯨꯡꯁꯦ ꯈꯔꯒ ꯋꯥꯕꯁꯦ ꯃꯥꯗꯤ ꯑꯋꯥꯕ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯂꯤ ꯍꯥꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯈꯣꯠꯄꯁꯦ ꯃꯥꯁꯦ ꯁꯥꯗꯦ ꯍꯩꯅꯖꯗꯦ ꯃꯁꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯤ ꯃꯥꯅ ꯋꯥꯔꯤꯁꯦ ꯃꯥꯅ ꯀꯣꯏꯅꯕ ꯅꯨꯄꯤꯗ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯍꯥꯏꯕꯒꯤ ꯃꯇꯝꯗꯗꯤ ꯃꯥ ꯂꯣꯏꯅ ꯍꯥꯏꯈꯤꯕ ꯂꯣꯏꯅꯃꯛꯁꯨ ꯍꯥꯏꯈꯤꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯥꯁꯦ ꯄꯥꯝꯗꯕ꯭ꯔꯥꯅꯁꯨ ꯈꯟꯖꯩ ꯃꯁꯥꯅꯀꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ
ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯤꯗꯤ ꯄꯥꯝꯃꯤꯗꯅ ꯁꯤꯗꯤ ꯃꯥꯒꯤ ꯇꯨꯡꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗ ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯈꯔ ꯋꯥꯒꯅꯤ ꯀꯥꯏꯅ ꯈꯟꯕꯒꯤꯔ ꯑꯁꯤꯅꯁꯨ ꯑꯣꯏꯕ ꯃꯥꯜꯂꯤ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯕꯁꯦꯅ ꯃꯥ ꯃꯁꯥꯅ ꯈꯟꯖꯩ ꯅꯨꯡꯁꯤꯅꯁꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯍꯜꯂꯛꯑꯦꯀꯣ ꯍꯜꯂꯛꯑꯒ ꯁꯤꯗ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯦꯁꯦꯁ ꯅꯨꯡ ꯊꯥꯅ ꯈꯣꯠꯅꯗꯅ ꯇꯧꯋꯦꯕꯀꯣ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯃꯃꯥꯟꯅꯕꯤꯁꯨ ꯑꯃꯨꯛ ꯄꯥꯎ ꯆꯦꯜꯂꯦ ꯃꯥꯅ ꯅꯨꯡꯁꯤꯅꯁꯦꯅ ꯍꯥꯏꯈꯤꯕꯗꯣ ꯃꯥꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯨꯃꯤꯠꯇꯨꯗ ꯏꯀꯥꯏꯒꯅꯦꯅ ꯍꯥꯏꯈꯤꯕꯅꯤ ꯃꯔꯨꯞ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯁꯦꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯣ ꯅꯨꯄꯤꯁꯤꯕꯨ ꯃꯆꯤꯟꯁꯤꯕꯨ ꯑꯁꯨꯃꯥꯏꯅ ꯊꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯁꯦ ꯈꯜꯂꯤ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯒꯤ ꯈꯟꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯏꯕꯥꯅꯤꯈꯛ ꯂꯩꯕ ꯃꯇꯝꯗꯨꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯌꯥꯖꯔꯒꯦ ꯑꯗ ꯏꯕꯥꯅꯤꯈꯛ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯔꯛꯇꯅ ꯃꯥꯅ ꯏꯃꯥꯟꯅꯕꯁꯦ ꯁꯨꯝ ꯍꯥꯏꯔꯗꯤ ꯃꯥꯁꯨ ꯃꯃꯥꯟꯅꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯕꯗꯣ ꯃꯥꯅ ꯃꯈꯣꯡ ꯄꯥꯏꯔꯒ ꯅꯣꯟꯖꯔꯒ ꯀꯣꯏꯅꯁꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯥꯜꯂꯝꯃꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯃꯃꯥꯟꯅꯕꯁꯤꯅ ꯃꯥꯁꯦ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯣ ꯅꯣꯏ ꯅꯨꯄꯤ ꯊꯃꯣꯏꯁꯦ ꯀꯥꯏꯅ ꯈꯜꯂꯦ ꯁꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯃꯥꯅ ꯍꯦꯛ ꯀꯣꯏꯔꯛꯄꯗꯒꯤ ꯅꯨꯄꯤꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯅꯨꯡꯁꯤꯅꯔꯒ ꯂꯥꯛꯄꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯏꯁꯥꯡ ꯁꯥꯡꯉꯦ ꯍꯥꯏꯕ ꯀꯣꯏꯅꯕꯁꯦ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯑꯃꯨꯛ ꯑꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯕ ꯖꯥꯠꯅꯤꯗ ꯑꯗꯩ ꯃꯥꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯩꯈꯣꯏ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯅꯤ ꯍꯥꯏ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯁꯤꯗ ꯃꯥꯁꯦ ꯌꯨꯁꯦ ꯐꯖꯅ ꯊꯛꯑꯦꯀꯣ ꯍꯤꯗꯥꯛꯁꯦ ꯐꯖꯅ ꯊꯛꯑꯦ ꯄꯨꯟꯁꯤꯒꯤ ꯑꯝꯇ ꯊꯛꯇ꯭ꯔꯤꯕ ꯃꯤꯁꯛꯅꯤꯀꯣ ꯃꯥꯁꯦ ꯑꯗ ꯍꯤꯗꯥꯛꯁꯦ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅꯁꯨ ꯈꯥꯝꯃꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯀꯅꯨ ꯊꯛꯄꯁꯦ ꯅ꯭ꯌꯨ ꯌꯔꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯁꯤꯕꯨ ꯍꯦꯛ ꯉꯥꯎꯕ ꯐꯖꯅ ꯊꯛꯆꯟꯕꯒꯤ ꯁꯤꯗꯒꯤ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯀꯌꯥ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯊꯥꯖꯕ ꯊꯝꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯐꯅ ꯀꯨꯏꯅ ꯅꯨꯄꯤꯁꯦ ꯌꯦꯡꯗꯕꯤꯗ ꯀꯣꯏꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯥ ꯃꯁꯥꯁꯦ ꯂꯥꯏꯁꯨ ꯀꯌꯥ ꯊꯥꯖꯗꯦꯕꯀꯣ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯥꯏꯁꯦ ꯀꯌꯥ ꯊꯥꯖꯗꯦ ꯃꯤꯅ ꯍꯥꯏ ꯂꯥꯏꯒꯤ ꯏꯁꯣꯔꯒꯤ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯥꯅ ꯍꯥꯏ ꯑꯩꯗꯤ ꯂꯥꯏ ꯑꯣꯏꯅꯤꯡꯗꯦ ꯑꯩꯗꯤ ꯇꯥꯏ ꯑꯣꯏꯅ ꯅꯤꯡꯉꯦ ꯁꯤꯅꯤꯗꯀꯣ ꯀꯩꯅꯣ ꯃꯃꯥꯟꯅꯕꯁꯤꯅ ꯇꯥꯏ ꯑꯣꯏꯅ ꯅꯤꯡꯉꯦ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯇꯥꯏ ꯍꯥꯏꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅꯣ ꯁꯤꯅꯤꯗ ꯑꯗ ꯃꯥꯅ ꯍꯥꯏ ꯇꯥꯏ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯃꯤ ꯑꯃꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯔꯛꯑꯒꯗꯤꯀꯣ ꯃꯥꯒꯤ ꯑꯐꯕ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯝꯕ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯁꯤꯅꯤ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯍꯥꯏ ꯑꯗ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯑꯕ ꯃꯤꯁꯤꯡꯁꯤꯅ ꯑꯗꯨꯗꯣ ꯑꯩꯅ ꯉꯥꯛꯊꯣꯛꯆꯅꯕ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯁꯤꯒꯤ ꯇꯥꯏꯁꯦ ꯑꯩ ꯅꯤꯡꯉꯦ ꯑꯩ ꯑꯇꯣꯞꯄ ꯀꯩꯝꯇ ꯅꯤꯡꯗꯦ ꯀꯥꯏꯅꯀꯣ ꯍꯥꯏꯔꯛꯑꯦ ꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯥꯒꯤ ꯋꯥꯈꯜꯁꯤꯁꯨ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯦꯅ ꯑꯩ ꯊꯝꯖꯅꯤꯡꯉꯦ ꯃꯥꯅ ꯀꯣ ꯏꯁꯣꯔ ꯊꯥꯖꯗꯦꯗꯅ ꯍꯥꯏꯗꯤ ꯏꯁꯣꯔꯁꯦ ꯊꯥꯖꯕ ꯊꯝꯖꯗꯦꯕꯀꯣ ꯑꯗꯩ ꯊꯥꯖꯗꯕꯅꯤꯅ ꯅꯣꯡꯃ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯂꯦ ꯑꯗꯣ ꯁꯥꯟꯅꯕ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎ ꯆꯤꯡꯒꯁꯦ ꯀꯥꯔꯨꯔꯒ ꯍꯜꯂꯛꯑꯒ ꯅꯣꯡꯃ ꯃꯥꯁꯦ ꯁꯥꯟꯅꯕ ꯍꯜꯂꯛꯑꯒ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯒ ꯁꯥꯟꯅꯕ ꯍꯜꯂꯛꯑꯒ ꯆꯩꯔꯥꯎꯁꯤꯡꯁꯦ ꯀꯥꯔꯨꯕ ꯍꯥꯏꯇꯥꯔꯦ ꯃꯥꯗꯤ ꯏꯁꯣꯔꯁꯦ ꯀꯌꯥ ꯊꯥꯖꯖꯗꯦꯕꯀꯣ ꯃꯁꯥꯒꯤ ꯑꯣꯏꯅ ꯁꯤꯗꯩꯁꯤꯗ ꯀꯪꯂꯥꯁꯤꯗ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯀꯪꯂꯥꯁꯤꯗ ꯆꯪꯉꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕꯤ ꯂꯩꯗꯅꯀꯣ ꯑꯃꯥꯏꯕꯤ ꯂꯩꯔꯛꯄꯁꯦ ꯃꯣꯏꯁꯦ ꯁꯦꯜ ꯊꯥꯗꯔꯒ ꯃꯇꯝꯗ ꯂꯨꯄꯥ 10ꯒ ꯊꯥꯗꯔꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯌꯦꯡꯕꯁꯤꯗ ꯃꯥꯅ ꯌꯦꯡꯉꯦ ꯑꯗꯩ ꯑꯃꯥꯏꯕꯤꯁꯤꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯅꯪꯒꯤ ꯌꯨꯝꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯌꯨꯝꯗꯒꯤ ꯅꯣꯏ ꯌꯨꯝꯗꯨꯗꯒꯤ ꯑꯣꯜꯂꯒ ꯅꯣꯡꯄꯣꯛꯀ ꯈꯥꯒꯒꯤ ꯀꯥꯔꯛꯇꯒꯤꯀꯣ ꯅꯨꯄꯤꯁꯦ ꯑꯣꯏꯅ ꯅꯪꯒ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯒꯅꯦꯅ ꯍꯥꯏꯔꯛꯑꯦꯕ ꯁꯤꯗꯩꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯇꯦꯗ ꯍꯥꯏ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃꯀꯣ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯁꯦ ꯃꯥꯒ ꯌꯥꯝ ꯁꯥꯡꯅ ꯈꯪꯅꯈꯤꯕ ꯅꯨꯄꯤꯗꯣ ꯁꯤꯁꯦ ꯈꯪꯅꯔꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯀꯣ ꯏꯃꯥ ꯑꯃꯥꯏꯕꯤꯁꯤꯅꯀꯣ ꯅꯪ ꯍꯧꯖꯤꯛ ꯈꯪꯅꯗꯕꯩ ꯋꯥꯅꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯅꯪꯅ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯕ ꯃꯤꯗꯣ ꯁꯨꯛꯊꯨꯡ ꯊꯨꯡꯅꯔꯣꯏ ꯅꯪꯅ ꯊꯨꯡꯅꯒꯗꯕ ꯃꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯃꯔꯤ ꯃꯇꯥꯗꯒꯤ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡꯅ ꯑꯗꯨꯝ ꯄꯨꯁꯜꯂꯛꯀꯅꯤꯀꯣ ꯑꯗꯨꯝ ꯅꯪ ꯁꯤꯁꯤꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯣꯏꯒꯅꯤꯅ ꯍꯥꯏꯔꯦ ꯃꯥꯁꯦ ꯀꯌꯥ ꯊꯥꯖꯈꯤꯗꯦꯕ ꯇꯁꯦꯡꯅ ꯊꯥꯖꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯦꯗꯅꯀꯣ ꯑꯗꯩ ꯃꯣꯏꯅ ꯇꯧꯔꯤꯕ ꯋꯥꯛꯁꯣꯞꯇꯣ ꯑꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯌꯥꯎꯋꯦ ꯃꯃꯥꯟꯅꯕꯤ ꯑꯃꯅꯀꯣ ꯅꯨꯄꯤ ꯑꯃꯃꯨꯛ ꯁꯦꯝꯕꯤꯔꯛꯑꯦ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯌꯥꯝ ꯐꯕꯅꯤ ꯈꯣꯠꯄꯅꯤ ꯈꯪꯅꯧ ꯈꯣꯠꯅꯧꯅ ꯍꯥꯏꯕꯁꯤꯗꯀꯣ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯍꯪꯕꯁꯦ ꯅꯨꯄꯤꯗꯣ ꯀ꯭ꯋꯥ ꯆꯥꯕ꯭ꯔꯥ ꯁꯤꯅꯤ ꯅꯨꯄꯤ ꯆꯥꯗꯦꯍꯦ ꯀꯔꯥꯏꯗꯩꯅꯣ ꯌꯥꯝꯅ ꯑꯐꯕꯅꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯖꯕꯤꯅꯤ ꯑꯗꯣ ꯅꯪꯁꯨ ꯀꯅꯥꯝꯇ ꯀꯣꯏꯗꯕꯗꯣ ꯅꯪꯁꯨ ꯐꯕꯗꯨꯗ ꯑꯩꯅꯁꯨ ꯅꯪꯒꯤ ꯑꯗꯨꯝ ꯍꯥꯏꯕꯤꯕꯗꯣ ꯍꯥꯏꯗꯤ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯅꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯒꯗꯧꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯐꯕꯒꯤ ꯃꯔꯝ ꯉꯥꯛꯇ ꯍꯥꯏꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯃꯣꯏꯅꯤꯁꯦ ꯍꯥꯟꯅ ꯃꯦꯁꯦꯁ ꯊꯥꯅꯩ ꯑꯗꯒꯤ ꯐꯣꯟ ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯟꯅꯩ ꯃꯁꯛꯇꯤ ꯁꯨ ꯎꯅꯗꯦꯕꯀꯣ ꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯍꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯀꯣ ꯁꯛꯎꯗꯕꯤꯁꯦ ꯃꯪꯂꯥꯟꯗ ꯁꯥꯒꯠꯂꯒ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯅ ꯁꯥꯒꯠꯂꯝꯒꯅꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗꯣ ꯁꯨꯝ ꯇꯥꯔꯒꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯍꯥꯏꯕꯀꯣ ꯃꯥꯅ
masaka thiramadi kamai tawni kwa su chade haiba kwa chadrabudi yam phare do masak thiramadi kamai tawni haiba se mayam khanje bade mana nupi sa hana wamang yal hadi masak thiramadi ma koining oi duni dina ta man hai nupi sida aidi kaino ne saka unara kanda ne phone ga di yam pak na toina tawroi ko hoisu yam pak na toina tawrokte dana adu nang lana loganu ko haina mi si su thawai nungai tana ba ko dagi ma bu su lana lodana ba sise man hana wamang hana yatle ba ko ayama matam da mase message oina thane ba hadi masak thiram gadra kaina khanjabado unare thengnaba unabas den pise masak yam phajarame ba ko lekai yi mina ga dum haitai nupa singsina tanaba orame yamna lemba oeba mase de sum nungsinare koinare da sisi ki mamang da ko mase khoi lekai haibasida ko masu lekai de gi haita hojiki mana khoi nungsinai ban pisu lekai mina tanai dana masu lekai gi misak amada tanagi bele mache sing amada ko kamai tanage da khoi thabal chomagi volunteer oibiyo kan haibada phone number se leina du mamana basna haihalle mase mamana haihan bas lekai mache sina kumaki aidi ipadau na khali dumaina wakhalang phang khanganona se mazam ikai gi haiba ko mathaki ahan go ende magi damakta paw haibire iba mamana bado asna kana thaido kono ko siwa se kana thaido kono imani ka khangnar sin hai mamana baduna ne hausu phaw haidorakti hai yamnu shi ko sini marup ki achet ba mari thajaba hai se ande ma hauji nu sinai banu pisisu dum nu sinar eko pamjaba habado oi magi awa nungai gi dum haijeba dum share dogjaba haiba tai sisu aha magi dumai cham na moi myam unaraga ko moi ni tang unase na haijaba haibali thamoi gi oiba wa haining bodo ko lana logdoi chalan di khana hai nupi si dum yar e adum harau na yajar bodo ade yamna nushi hai hojiki ko magi nupi se nusinai ba nupi se achapot piba kaise paisa di yamna thoktaba taseng leitaba mana tawjariba thabak tu ko khara khaji pangjabado aduduna niyar matam di oshalaba gipche pinai dena pibase mase khogi upai leite dena hai tarene yamba mana nena mana haldirang gumba manga piba chapo singse mana mayam leire dena manga piwedi mayam leire do box hapchalaga pi bai tai ni pisna di pai ba kanda kai nu ka swane kingbada jang law neba ko law ba ka hangtu yin kan manga piba chapo to ngata oiramba de nupi de su kadang ikai ba mal hai ko saudi du kasnang sumbangang te pir e khole mi humang da imana bising nok tana khotana tawe na hai ba jani da de ma nungai ta bodi phaugi hai ba ko masu leita bani na paisa do matam da paisa am thokpa do oida ba sidagi moise dum nungsinaraga chahi ahumuk hena nungsinare ba ko nupi sina su magi da makta lepire mana su nupi se siki da makta lepchare thamoi sena nungsinare sei mana nupi se magi hojiki aroi bagi nupi se si chema numi se kamai tawgeda maga thengnagi bang sai magi thamoi budum sanabiram bado hai tare ne yam sang na chahi ma mu nusina bam yawgi bado ko ada moi mayum sta ma pusan bani hai sawning bodong sai mana nusina je mu hai man hairaga yaga mana mamana bado sumu paw selakta na ikai ba pi boi kai boi tawbas da ko tasina ma se revenge law bane ko simtang di khangal lage imana boy tinase haibani na ai nupi se pusamje kesu kaide na ko mana lawga dori ba magi nupi oga dori ba nupi se asem wari se mali thu eba ko smai to khangna bane khotpani na hai the nupi se ju mana ai nusina ba nupi ni si se masak tai moi da pusale chenga da ba numi se dei ko ngasai gi magi di extra ko nupa se extra de nupi sina thawai nuai ta bagi mo ong ka di tawe have ko tawra su kai di upai le ko mana tawbana mana phangjabani ko tawba ngamba do uthongna bani ta sengna hairaga smain tawraga moi bani se nusi panthung yauraga hojik se macha ani sure aduga nungaya phana ingna chikna panjari sini magi punsigi oiba wari se ta sengna khogi nusina base komabu thamoi sengna nusibi base wai mi amada thamoi sengna ai la le pisa paijade ko ai sedok lambi am leijade haibada amusu hek pamgum taw ko sanaroina ni saba sadi kesu sijina ba natrabani na duga laire haibasta musu koining da gum taw sigi pusi mai pusi tanga se thengna basida nungai jadabado sisini mana ko ni sa chungcha cha gi dabai marum slei magi hepokpa baba se ko yu yam tha ebo ko yu yam thakbani na ko dum nungai tabado ko
ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅꯁꯨ ꯌꯨꯁꯦ ꯊꯛꯆꯗꯕꯅꯤ ꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯑꯐꯕꯁꯤꯡꯁꯦ ꯂꯧꯁꯤꯟꯕꯤꯌꯨ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯈꯤꯇꯪ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ